ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ 13ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯃꯪꯒꯤ ꯑꯁꯥꯎꯕꯅ ꯃꯪ ꯑꯣꯏꯅꯅ ꯑꯉꯥꯡ 7 ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯂꯤꯗꯀꯣ, ꯑꯩꯉꯣꯟꯗ ꯌꯦꯠꯆꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯅꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ꯫ ꯑꯉꯥꯡ 2 ꯑꯃꯅ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯂꯦꯡꯖꯨꯝꯗ ꯑꯣꯌꯦꯠ 2 ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯃꯥꯡꯗꯅ ꯑꯉꯥꯡ 2 ꯑꯃ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯑꯉꯥꯡ 2 ꯑꯃꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯅꯈꯥ ꯌꯦꯡꯉꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯕ ꯈꯔꯨꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯐꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯈꯔꯨꯡ ꯑꯁꯤꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯑꯆꯠꯆꯥ, ꯂꯥꯛꯆꯩꯗ! ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯃꯅ ꯈꯔꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯪꯗꯣꯛ ꯎꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯃꯄꯥꯟ ꯑꯁꯤꯗ ꯑꯣꯟꯊꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ, ꯑꯗꯨꯁꯨ ꯁꯥꯏꯖꯤꯟ ꯑꯍꯣꯕ ꯑꯁꯤꯗꯒꯤ ꯃꯄꯥ ꯆꯥꯅꯅ꯫ ꯇꯥꯏꯕꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯣꯔꯧ ꯊꯥꯡꯂꯤꯕ? ꯃꯥꯏꯕ ꯃꯪꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯤꯕ ꯀꯧꯕꯗꯤ ꯐꯪꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯧꯕꯤ ꯑꯃꯥꯡꯁꯪ ꯑꯗꯨ ꯀꯣ ꯃꯌꯥ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯅꯝꯊꯤꯔꯕ ꯃꯅꯝꯁꯤꯡ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯨꯅ ꯃꯥꯏꯕ ꯃꯪꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯅꯍꯣꯡꯅꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯔꯣꯛ ꯊꯥꯡꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯋꯥꯔꯧꯕꯤꯁꯨ ꯅꯣꯡꯒ ꯉꯥꯟꯊꯣꯔꯛꯄꯒ ꯃꯌꯨꯝ ꯌꯧꯅꯕ ꯊꯋꯥꯏ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯋꯥꯔꯧꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯄꯤ꯫ ꯃꯁꯥ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯊꯣꯡꯒ꯭ꯔꯥ ꯃꯌꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯁꯨ ꯑꯉꯥꯡ ꯐꯠꯇꯕ ꯑꯗꯣ ꯊꯤꯕ ꯇꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯗꯨ ꯋꯥꯔꯧꯕꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ, ꯃꯁꯥ ꯀꯟꯖꯅꯕ ꯃꯥꯏꯕ ꯃꯪꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯇ ꯃꯍꯥꯛꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡ 2ꯒꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯉꯝꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯀꯨꯞꯊꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯊꯤꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯆꯪꯅꯤꯡꯕ ꯁꯦꯟ ꯆꯪꯖꯔꯁꯅꯨ, ꯃꯥꯕꯨꯗꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦ꯫ ꯀꯥꯟꯅꯔꯣꯏ, ꯉꯁꯤꯗꯤ ꯑꯩ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯅ ꯇꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯔꯣꯏ ꯊꯔꯣꯕꯤꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯊꯤꯟꯊꯕ ꯇꯧꯗ ꯃꯍꯥꯛ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯋꯥꯔꯧꯕꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯩꯇꯕꯤ ꯀꯣꯛꯀ ꯍꯦꯟꯊꯣꯏꯕꯤꯅꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯡꯒꯂꯋꯥꯏꯗꯒꯤ ꯋꯥ ꯂꯥꯎꯔꯛꯄ ꯑꯗꯨꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯈꯨꯜꯂꯛ ꯌꯧꯔꯛꯂꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯐꯝꯍꯥꯡꯗ ꯇꯥꯗꯨꯅ ꯁꯤꯔꯝꯂꯤ ꯑꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯌꯧꯔꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯤ, ꯑꯗꯨꯒ ꯊꯝꯕꯧ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯤ꯫ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯏꯃꯨꯡ 2ꯒꯤ ꯂꯩꯃꯥꯡ ꯈꯥꯏꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯄꯥꯛꯄꯤꯒꯤ ꯂꯥꯡꯐꯝ ꯑꯆꯧꯕ ꯑꯗꯨ ꯀꯛꯅꯕ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯍꯧꯕꯒ ꯈꯌꯣꯝ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯏꯄꯨ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯅꯥꯅ ꯃꯃꯥꯒꯤꯗꯃꯛ ꯂꯥꯏ ꯇꯥꯏꯗꯨꯅ ꯈꯌꯣꯝ ꯂꯥꯛꯄꯤꯒꯅꯤ? ꯊꯝꯕꯧꯒꯤ ꯅꯨꯄꯤꯒꯤ 5ꯅꯤ ꯂꯩꯍꯨꯜꯁꯨ ꯂꯣꯏꯈ꯭ꯔꯤ꯫ ꯊꯝꯕꯧꯁꯨ ꯈꯧꯇꯛ ꯆꯥꯔꯤ꯫ ꯃꯆꯤꯜꯗꯗꯤ ꯃꯥꯏꯕ ꯃꯪꯒꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯌꯦꯡꯕ ꯂꯥꯛꯂꯅꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯅꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯃꯪꯒꯤꯕꯨ ꯋꯥꯉꯝꯕ ꯍꯣꯏꯗ ꯂꯥꯌꯦꯡꯅꯕ ꯑꯃꯨꯛ ꯅꯧꯅ ꯁꯤꯟꯕ ꯑꯁꯤꯗ ꯃꯇꯥ ꯋꯥꯉꯝꯕꯕꯨ ꯐꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯝꯕꯧꯅ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯣꯝ ꯊꯝꯗꯅꯕ, ꯋꯥꯔꯧꯒꯤꯁꯤ ꯊꯥꯡꯗꯅꯕ ꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯐꯝꯗ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯣꯖꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩꯒꯤ ꯏꯇꯥꯎ ꯋꯥꯉꯝꯕꯁꯦ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫
ꯃꯥꯌꯥꯃꯪꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕ ꯈꯔ ꯐꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝꯅ ꯊꯝꯍꯧꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯄꯨ ꯊꯥꯕꯤꯔꯒꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯂꯕꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯁꯣꯝꯗ ꯀꯣꯛꯁꯤ ꯀꯌꯥ ꯊꯥꯗꯔꯣꯏꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯅꯔꯤꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯔꯒ ꯂꯦꯞꯂꯤ ꯇꯞꯅ ꯇꯞꯅ ꯌꯨꯝꯕꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯥꯕꯒꯨꯝꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯅꯤꯃꯛ ꯇꯞꯅ ꯇꯞꯅ ꯍꯥꯠꯇꯣꯛꯀꯦ ꯃꯥꯌꯥꯃꯪꯒꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯃꯥꯌꯥꯃꯪꯒꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯤ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯇꯥꯟꯅꯔꯣꯏꯁꯤꯀꯣ ꯑꯣꯖꯥ ꯅꯠꯇꯅ ꯏꯇꯥꯎ ꯋꯥꯉꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯑꯣꯖꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯇꯥꯎꯒꯤ ꯑꯃꯗꯤ ꯏꯆꯟ ꯑꯁꯤꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕ ꯈꯌꯣꯝ ꯑꯗꯨꯁꯨ ꯂꯥꯛꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯅꯕ ꯑꯣꯖꯥꯅ ꯂꯥꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯉꯥꯜ ꯂꯝꯕꯤ ꯂꯩꯇ꯭ꯔꯤ ꯊꯝꯕꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯌꯥꯃꯪꯒꯤ ꯍꯔꯥꯎꯕꯅ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯑꯣꯜꯂꯦ ꯇꯥꯗ ꯍꯧꯒꯠꯄꯤꯌꯨ ꯇꯥꯗꯅ ꯑꯩꯒꯤ ꯑꯗꯨꯝꯅ ꯈꯣꯡꯁꯣꯛꯄꯤꯒꯅꯨ ꯑꯩꯅ ꯑꯉꯝꯕ ꯑꯈꯪꯕ ꯍꯩꯖꯕ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯑꯅꯥꯕ ꯑꯁꯤ ꯐꯍꯟꯒꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯀꯨꯃꯣꯜ ꯑꯃ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯕꯅꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨ ꯃꯥꯏꯕꯃꯪꯒꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧꯒꯤ ꯄꯨꯛꯆꯦꯜ ꯈꯔꯗꯤ ꯆꯥꯎꯊꯣꯛꯏ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯅꯔꯤꯕꯤ ꯍꯣꯏꯗ ꯂꯥꯌꯦꯡꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯐꯪꯖꯕꯗ ꯃꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯋꯥꯔꯧꯕꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯊꯤꯔꯨꯔꯕꯁꯨ ꯐꯪꯗ꯭ꯔꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯥꯛꯏ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯀꯩꯗꯧꯒꯅꯤ ꯃꯥꯌꯥꯃꯪꯒꯤꯅ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛꯇꯤ ꯉꯝꯂꯣꯏ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯝꯅ ꯍꯟꯖꯤꯟꯒꯅꯤ ꯈꯜꯂꯝꯃꯤ ꯀꯥꯟꯅꯗꯦ ꯈꯔꯁꯨ ꯅꯛꯄ ꯊꯤꯅꯤꯡꯉꯩꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯂꯦꯞꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯏꯔꯥꯡꯗꯒꯤ ꯊꯤꯅꯨꯡꯉꯩꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯋꯥꯔꯧꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯏꯕꯦꯆꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯏꯕꯦꯆꯥ ꯃꯪꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ 5 ꯑꯗꯨꯅ ꯃꯪꯒꯣꯟ ꯃꯆꯤ ꯑꯃꯗ ꯁꯥꯟꯅꯔꯤ ꯃꯔꯨꯝ ꯀꯣꯟꯕꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯕ ꯁꯥꯟꯅꯕ ꯎꯕꯗ ꯋꯥꯔꯧꯕꯤ ꯃꯃꯤꯠ ꯑꯗꯨ ꯇꯟꯗꯟ ꯄꯥꯏꯕ ꯍꯧꯔꯛꯏ ꯃꯍꯧꯁꯥ ꯃꯥꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯋꯥꯔꯧꯕꯤ ꯂꯥꯛꯄ ꯎꯕꯗ ꯏꯕꯦꯆꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯇꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯏꯕꯦꯆꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯇꯝꯂꯝꯃꯤ ꯏꯕꯦꯆꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯧꯅ ꯂꯥꯏ ꯇꯣꯡꯂꯛꯄꯤ ꯃꯥꯏꯕꯤ ꯂꯩꯅꯧ ꯇꯥꯕꯤ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯍꯩ ꯑꯗꯨꯅ ꯑꯣꯏꯅ ꯇꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ ꯁꯦꯟꯗꯤ ꯈꯔ ꯆꯥꯎꯏ ꯍꯩꯕꯗꯤ ꯂꯣꯏꯅ ꯍꯩ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤ ꯏꯕꯦꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯋꯥꯔꯧꯕꯤꯒ ꯄꯨꯟꯅ ꯂꯩꯅꯧ ꯇꯥꯕꯤ ꯑꯅꯧꯕ ꯂꯥꯏ ꯐꯥꯎꯔꯛꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯆꯥ ꯅꯪꯒꯤ ꯅꯆꯥ 5ꯁꯤ ꯀꯅꯥꯅ ꯁꯦꯟꯅꯍꯧꯗꯣꯏꯅꯣ ꯊꯔꯥꯏ ꯀꯨꯞꯄꯤ ꯃꯆꯥ ꯀꯣꯛꯄꯗꯧꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯏꯕꯦꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯂꯩꯖꯗꯤꯌꯦ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯁꯅꯤ ꯑꯗꯨꯒꯤ ꯋꯥꯔꯨꯅꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯔꯧꯕꯤꯁꯨ ꯏꯕꯦꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯍꯟꯗꯛꯇ ꯂꯥꯏ ꯐꯥꯎꯔꯛꯄꯤ ꯃꯥꯏꯕꯤ ꯑꯅꯧꯕꯤ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯃꯥꯏꯕꯤ ꯑꯔꯨꯕꯤꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯍꯧꯔꯤ ꯃꯥꯕꯨ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯃꯥꯏꯕꯤ ꯑꯔꯨꯕꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯧꯕꯤꯅ ꯃꯉꯣꯟꯗ ꯆꯪꯖꯔꯛꯂꯕꯅꯤꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯔꯤ ꯃꯥꯏꯕꯤ ꯑꯔꯨꯕꯤꯅ ꯃꯥꯌꯥꯃꯪꯒꯤꯒꯤ ꯍꯩꯕ ꯁꯤꯡꯕ ꯐꯠꯇꯕ ꯊꯕꯛꯇ ꯍꯦꯟꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯃꯤꯠ ꯎꯏꯁꯟꯕꯗ ꯎꯔꯤ ꯃꯥꯏꯕꯤ ꯑꯔꯨꯕꯤꯅ ꯍꯦꯔꯥ ꯃꯥꯅ ꯍꯩ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯄꯨꯡꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯔꯨꯕꯤ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯔꯛꯀꯗꯕ ꯑꯋꯥ ꯑꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯥꯏꯕꯤ ꯑꯔꯨꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯧꯕꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯆꯥꯟꯅꯩ ꯏꯄꯦꯟ ꯄꯦꯟꯗꯕ ꯑꯃꯗꯤ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯋꯥꯔꯧꯕꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃꯈꯛ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯧꯕꯤꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇ ꯃꯆꯤꯟꯗ ꯀꯕꯨꯛ ꯄꯣꯛꯄꯒꯨꯝꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯣꯏꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯤꯕ ꯁꯅꯔꯦꯝꯕꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯍꯥꯠꯀꯗꯕꯅꯤ
तौबतबु इमुंग अदुदा हियाई पुबा हंगोई अमदि लई अदुना मखोई इमुंग अदुदा मोइथेम तौदुना चंगदबदि याररोय अदुना इनम पापीदी हानदगी आइबु थाजबनिना महाक्ति इमा माइबीगे मफमदा लायेंगनब पुसिनजरकलगी लायेंगनबगी मिंगदा अदुगा लाइटिन फतब थाजिनदुना इमुंग अदो ओतपा खबै खरा साबा असिनी हौजिक्ति मतै मनाव अनि अदो नादुना लैरी अदुना माइकै खुदिंग येंगलुबदा खुदोंग साबा ngaktani aduna khudong sabase lauragi asumna warubina maibi ima aduda hairammi hangoi adugi yai adu magini mangi bu yum aduda changdanaba lau tauba laikai miyamda insinba higaiwa tauba aduga mabu laikha tana chingthanaba warubi magi mati khangalagi matagum chap yungna lekri maibi arubi ka tathok tasin tauri yamkhraba poram kaya ama tanggalwa yatpagumna fajana yathoklei माइबी अरूबीना असे येंगो कुकापीसे कापदा पांद्रिंगे वा लेती मागना हैरीबा फतबा मयामदो नोक्तुम नोकनिंगीदा आइना खुतुब तरा हिलमगनी येंगबा तारेदना मंगी नंगी मतिक आइगा सांगेंगनबा तारेदना असुमना हैरकपदा वारुबीगी मसादा थाकटलंबा पाखटलंबा मयाम अदु लोइना फगरी मागी उकल लैरी मागबु कनबीनबा मागबु ngakpi senbinaba लैरी हाइदुना वारुबीना होरेन अहिंगदगी हौरसिने अदुदी अरूबीना हौद्रदिको अदो इबानीसे मिंगसु उन्थोकना चानरी नंगना वारुबी आइना अरूबी असि हाइदुन नोई वारुबीना लेमनगा तोकपा याबा नति महाकना हेली हाइदुना मुक्लेबा नापलसे थुगाइदबा यारोय वारुबीसु माइबी अरूबीगा वा कया अमा तानरगा मयुंग केगे मोयरांग पांखरे अमाइबी अरूबी माइबा मंगीगी मथक्ता हिकाप लिकापकी ओइबा लान चथनबा लालोंगसु यातपा लोइक्री माबु हाना मिया ममांगदा इकाइबा पीबा अदुगा तपना तपना मयाक चमथानबा किगे मिया ममांगदा तांगजा माइथोंग लुकथाना चलहनबा सुपाई पाइसिलगा सुरु सुरु नाइथलगा तिलाई खुंबी हातपगुमना हाथोकपा असिनी महाकी पोरम असि मायो मंगीगी मथक्ता माना तौगदबसिंग अदु सेंबा साबा लोइरबदा नुमित अदुगी अहिंग मक्तदा चारै फिसिंग सेट मखुता थांग अनि पाइदुना माइकई मरीदा मई थादुना लाइ सानबा हौरकली अहिंग अदुदा अदुना सानदुना मागी खंगजा हैजबा कयाना वारुबीबु कन्नबा मागबु ngakthunknaba khoiramba हौरई मायो मंगीसु असोमदा अहिंग अदुमक्तदा वारुबीबु हातनबा हाइथुना मागी चफु मनुंगदा हापतुना लैरिबा angang ani aduda warubi adu tumningai aduda makhori charam adu metlaga hatu u haiduna yathang pirai ahing adu warubi ningaidana tummi ngasidi warubi gi aroiba pungchani yetpina ba lairoi khalli angang macha ani khak sapu ani gi manung adudagi tharo maru onduna lakpana warubi hoigi thongkal mapa adu heklansin baga angang ani adu sapu manung adudagi fallau songthorai adumna hek chongthorakpaga warubi hoigi kunthong adu heklansin ge tawbaga angang ani adugi lusham ado tap launa maning lomdagi kanano masakti udaba amana pairaga thangkalai angang ani adu tunglomda yenglasu kanamata sulaiba uramdi kupai setna lusham adu paikibana angang ani adu nanthokpa ngamdri makhungsing adu phiring phiring kauna lairi nanthoknabadi angang ani du kanna hun asai adubu nanthokpa ngamdri ashomdana amaibi arubina chekap ani paituna sapu anida khoirumitam ani hapsillaga sapu ani adu khut namana chekap ani pai sapu adu saptuna maithakta ngauri adumna tawbana angang ani adu wabana loiri ashomdana warubi hoigi kunthong aduda makhong ani adu phring phring kaurambadagi saina aduna henman khibana angang ani adu o khongna wawa launa kappa horai aduga angang ani adu soro soro laktuna lusam adu paituna lamhang oi kai oi tauba mapa amada kom ani tawthoklaga amaibi arubigi hai singlaba mantra jantrana amuk hanna thoklakpa yadanabagi mawongda kanasu khanghanda leibak leirol taret ki makha tharung yongna phumjinkhre matamdi asum asum haukhibana nongan thorakli nungaiba pausu soidana tarani haiduna angang ani adu halakpa ngairi maiba mangisu adubu karimata halakhidri halakpam thokpa matam adusu hendorakli mahak masa adu saungngbana loiri
ꯁꯨꯞꯅꯇꯪꯒꯤ ꯂꯦꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯉꯥꯡ 5 ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯕꯗ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕ ꯑꯗꯨ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯝꯃꯤ꯫ ꯋꯥꯔꯣꯕꯤ ꯍꯥꯠꯂꯨꯁꯨ ꯆꯠꯈꯤꯕ ꯑꯉꯥꯡ 2 ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯔꯤ, ꯑꯗꯨꯒ ꯋꯥꯔꯣꯕꯤꯅ ꯍꯤꯡꯂꯤ꯫ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯒꯗꯕꯅꯤ, ꯑꯗꯨꯕु ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕ ꯑꯁꯤꯗꯗꯤ ꯁꯣꯏꯗ꯭ꯔꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯃꯨꯛ ꯄꯤꯔꯤꯕꯁꯦ? ꯀꯛꯆꯤꯡ ꯃꯍꯨꯝꯒꯨꯝꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯁꯧꯒꯠꯂꯛꯂꯒ ꯑꯩꯕꯨ ꯍꯦꯛ ꯆꯤꯛꯂꯤꯕ ꯑꯩꯒꯤ ꯊꯧꯅꯥ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯕ ꯌꯥꯗꯦ꯫ ꯁꯧꯒꯠꯂꯛꯂꯤꯕ ꯃꯍꯨꯝ ꯑꯁꯤ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ, ꯑꯗꯨꯒ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ꯫ ꯋꯥꯔꯣꯕꯤ, ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯀꯅꯥꯗꯤ ꯂꯩꯇꯦ꯫ ꯅꯪꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ, ꯅꯪꯒꯤ ꯂꯣꯏꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯑꯩꯒꯤ ꯄꯣꯔꯝ ꯑꯃꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯪꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯡ 2 ꯀꯥꯏꯅꯕꯒꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯛꯅ ꯀꯞꯄꯤ꯫ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯥꯏꯕꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯀꯁꯥ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯊꯤꯔꯨꯗꯣꯏꯅꯣ? ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯐꯪꯕ ꯅꯠꯇꯦ꯫ ꯎꯗ ꯋꯥꯗ ꯄꯥꯜꯂꯕꯗꯤ ꯄꯠ ꯊꯠꯂꯒ ꯍꯦꯛꯇꯨꯅ ꯄꯨꯔꯛꯀꯗꯕ, ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯏꯕꯤ ꯑꯔꯣꯕꯤꯒꯤ ꯅꯥꯛꯇ ꯋꯥꯔꯣꯕꯤꯁꯨ ꯂꯥꯛꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯏꯕꯤ ꯑꯔꯣꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯋꯥꯔꯣꯕꯤꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ 2 ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯋꯥꯔꯣꯕꯤꯅ ꯃꯥꯏꯕꯤꯕꯨ ꯃꯇꯝ ꯈꯔ ꯃꯣꯏꯒꯤꯗ ꯂꯩꯔꯨꯁꯤ, ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯨ ꯍꯧꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯁꯪꯂꯥꯛꯄꯤ ꯍꯟꯗꯛ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯄꯨꯔꯤꯕ ꯑꯃꯥꯏꯕꯤ ꯁꯤꯡꯀꯣꯛ ꯉꯥꯅꯨ ꯂꯩꯃꯗꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅꯤ ꯈꯪꯅꯩ, ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯑꯗꯨ ꯌꯥꯎꯕ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯅ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕ ꯁꯅꯔꯤꯝꯕꯤ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯛꯄ ꯎꯍꯜꯂꯒ ꯑꯁꯣꯝꯗꯅ ꯌꯥꯏ ꯑꯣꯏꯕ ꯍꯪꯉꯣꯏ ꯑꯗꯨ ꯐꯪꯅꯕ ꯄꯣꯔꯝ ꯁꯤꯜꯂꯕ, ꯑꯗꯨꯒ ꯃꯥꯏꯕ ꯃꯪꯒꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯔꯕ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ, ꯃꯣꯏꯔꯥꯡ ꯀꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯅꯃꯥ ꯊꯣꯡꯂꯒ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 2 ꯑꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯃꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫